ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯦꯟꯗꯦꯠ ꯆꯦꯟꯖ ꯇꯧꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ BJPꯅ ꯃꯦꯖꯣꯔꯤꯇꯤ ꯄꯛꯀꯥꯏꯔꯦ ꯑꯗꯣ ꯄꯣꯄꯤ ꯊꯥꯕꯕꯨ ꯑꯩꯈꯣꯏ ꯊꯧꯔꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯂꯣꯏꯁꯤꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯆꯪꯉꯛꯄꯒꯤ ꯀꯩꯅꯣꯁꯤꯕꯨ ꯍꯣꯁꯀ ꯍꯥꯏꯒꯦ ꯄꯥꯎ ꯑꯩꯈꯣꯏ ꯁꯥꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯀꯣꯃꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯊꯧꯔꯥꯕ ꯀꯅꯥꯏ ꯃꯊꯧꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯕꯛ ꯇꯧꯋꯦꯅ ꯊꯥꯈꯤꯕ ꯒꯣꯔꯃꯦꯟꯇꯨꯅꯦꯕ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯃꯣꯏ ꯀꯩꯗꯧꯒꯦꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯃꯣꯏ ꯃꯇꯨꯡꯗ ꯏꯟꯅꯕ ꯃꯤ ꯃꯌꯥꯝ ꯀꯥꯟꯅ ꯐꯪꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯨ ꯋꯤꯜ ꯑꯣꯜꯋꯦꯁ ꯁꯤꯡ ꯄ꯭ꯔꯦꯖꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯆꯨꯝ ꯆꯥꯔꯤꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗ ꯁꯝꯇꯥꯏꯝꯁ ꯆꯥꯖ ꯇꯥꯔꯒꯁꯨ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯇꯨꯡꯗ ꯍꯧꯔꯛꯇꯣꯏꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯪꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯟꯕꯤꯔꯒꯅꯨ ꯃꯇꯝ ꯈꯔꯗꯤ ꯃꯤꯌꯥꯝ ꯄꯪꯍꯟꯕ ꯌꯥꯏ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯄꯪꯉꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯑꯩꯅ ꯐꯨꯜ ꯇꯧꯔ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯀꯤꯡ ꯖꯨꯅꯤꯌꯔꯒꯤ ꯋꯥꯍꯩꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯣꯏ ꯄꯪꯊꯍꯜꯒ ꯊꯝꯕꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯂꯥꯛꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕꯗꯒꯤ ꯌꯦꯡꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯅꯧꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯄꯣꯂꯤꯇꯤಷಿಯꯟꯁꯤꯡꯁꯤꯗ ꯑꯃꯨꯛ ꯕ꯭ꯂꯦꯝ ꯇꯧꯕꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯃꯅꯦꯅ ꯈꯜꯂꯦꯕ ꯃꯤꯌꯥꯝꯒꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯁꯦꯟ ꯄꯥꯏꯕ ꯄꯋꯥꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯨꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯊꯥꯒꯠꯂꯛꯄꯅꯦꯕ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯗꯨ ꯊꯥꯒꯠꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯠꯇꯦ ꯑꯩꯈꯣꯏ ꯐꯩ ꯐꯠꯇꯦꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯄ ꯃꯤꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯨꯜꯂꯨꯕ ꯌꯥꯗ꯭ꯔꯦꯕ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯈꯔ ꯊꯝꯒꯗꯕꯅꯤ ꯌꯦꯁ ꯃꯥꯅ ꯁꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯏ ꯍꯥꯏ ꯃꯤꯗꯤꯌꯥꯒꯤ ꯊꯧꯅꯤ ꯅꯝꯕꯔ 1 ꯑꯗꯨ ꯍꯥꯏ ꯀꯥꯟꯗꯀꯣ ꯄꯕ꯭ꯂꯤꯛ ꯑꯃꯒꯤ ꯃꯊꯧꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯟꯇ꯭ꯔꯤ MLA ꯐꯠꯇꯦ ꯍꯥꯏꯁꯦ ꯃꯤꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕ ꯑꯣꯏꯗꯣꯏꯕ꯭ꯔꯥ ꯋꯥꯍꯪ ꯑꯃꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯁꯦ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯍꯟꯗꯛ ꯆꯠꯂꯤꯕ MP ꯑꯅꯤꯃꯛ ꯌꯥꯝꯅ ꯚꯣꯀꯦꯜ ꯑꯣꯏ ꯂꯥꯏꯔꯤꯛꯁꯨ ꯂꯣꯏꯅꯃꯛ ꯍꯩꯕ ꯉꯥꯛꯇꯅꯤ ꯑꯦꯛꯁꯄꯔꯠ ꯉꯥꯛꯇꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏ ꯀꯥꯟꯗꯗꯤꯀꯣ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯂꯦꯟꯁ꯭ꯂꯥꯏꯠ ꯚꯤꯛꯇꯣꯔꯤꯗꯨꯗ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯩꯈꯣꯏꯅ ꯀꯥꯈ꯭ꯔꯤꯕ ꯑꯜꯐ꯭ꯔꯦꯗꯅ ꯀꯥꯔꯤꯕ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯥꯟꯗ ꯏꯖꯠ ꯑꯃꯗꯤ ꯂꯩꯌꯦꯕ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇꯕ ꯇꯨꯝꯃꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯔ ꯂꯩꯕ ꯑꯩꯈꯣꯏ MP ꯀꯥꯏ ꯀꯥꯟꯗ ꯆꯦꯗ ꯈꯔ ꯏꯔꯀꯥꯟꯁꯤꯗ ꯄꯤꯈ꯭ꯔꯦ ꯀꯣꯏꯁꯟ ꯈꯔ ꯍꯪꯈꯤꯕꯅꯤ ꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯀꯣ ꯑꯗꯨꯝ ꯀꯩꯅꯣꯅ ꯑꯗꯨꯝ ꯁꯥꯈꯤꯅꯤ ꯇꯧꯊꯣꯛꯄꯅ ꯁꯥꯈꯤꯅꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯚꯣꯀꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯁꯨꯛ ꯄꯤꯛꯄ ꯂꯝꯁꯤꯗꯒꯤ ꯄꯤꯛꯄ ꯂꯝꯁꯤꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯅꯤꯈꯛꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯍꯥꯏꯖꯔꯦꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯇꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯃꯤꯅꯒ ꯄꯤꯔꯛꯑꯀꯥꯟꯁꯤꯗ ꯉꯥꯡꯉꯨ ꯀꯥꯏꯅ ꯉꯥꯡꯍꯜꯂꯤꯕꯁꯤ ꯏꯠ ꯏꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯠ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯌꯥꯔꯦ ꯍꯥꯏꯅ ꯊꯥꯈ꯭ꯔꯤꯅꯤ ꯍꯧꯖꯤꯛꯀꯤ ꯋꯤꯠ ꯗ ꯂꯦꯟꯁ꯭ꯂꯥꯏꯠ ꯚꯤꯛꯇꯣꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ BJPꯅ ꯕꯤగ్ ꯂꯣꯁ ꯆꯤꯡꯗꯁꯨ ꯊꯥꯒꯠꯄ ꯉꯝꯗꯦ ꯑꯗꯨꯒ ꯇꯝꯄꯥꯛꯇꯁꯨ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯗꯦ ꯐꯦꯜ ꯐ꯭ꯂꯦꯠ ꯑꯣꯟ ꯗ ꯐꯦꯁ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯔꯥꯁꯤ ꯈꯤꯇꯪ ꯇꯝꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯃꯆꯨꯝꯗꯤ ꯆꯥꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯥꯕ ꯌꯥꯎꯖꯔꯒꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯃꯊꯪꯗꯒꯤꯗꯤ ꯑꯗꯣ ꯃꯊꯪꯒꯤ ꯂꯥꯛꯇꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯤꯐꯣꯔꯝꯁ ꯇꯧꯕ ꯀꯥꯟꯁꯤꯗ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯒꯤ ꯍꯧꯅ ꯔꯤꯐꯣꯔꯝ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ MP ꯏꯂꯦꯛꯁꯟ ꯑꯃ ꯏꯂꯦꯛꯁꯟ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯗ ꯀꯔꯝꯕ ꯑꯩꯈꯣꯏꯅ ꯂꯤꯆꯠ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯃꯇꯝ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯁꯤꯗꯗꯤ ꯑꯗꯨꯅ ꯑꯗꯥꯅꯤ ꯑꯩꯅ ꯃꯥꯒꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯤꯕꯥꯐꯝꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯟꯗꯛꯀꯤ ꯅ꯭ꯌꯨ ꯚꯣꯇꯔꯁ ꯆꯍꯤ 19 ꯍꯦꯜꯂꯛꯄ ꯅꯧꯅ ꯚꯣꯠ ꯇꯧꯗꯣꯏ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯗꯤ ꯃꯣꯏ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯞ ꯊꯝꯃꯤꯁꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯜꯂꯛꯄ ꯀꯥꯟꯁꯤꯗ ꯃꯤꯗꯣ ꯑꯐꯕ ꯑꯃ ꯈꯟꯕꯤꯔꯣ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯃꯤ ꯑꯃ ꯈꯜꯂꯣ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯃꯤꯗꯨ ꯊꯥꯒꯠꯁꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯁꯤ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯒꯤ ꯑꯗꯥꯅꯤ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯏꯔꯤꯂꯤꯚꯦꯟ ꯑꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯍꯥꯏꯕ BJP ꯍꯥꯏꯁꯤ ꯗꯦ ꯑꯥꯔ ꯕꯣꯠ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯁ ꯑꯣꯐ ꯗ ꯁꯦꯝ ꯀꯣꯏꯟ ꯑꯃꯅ ꯑꯃꯨꯛ ꯄꯥꯟ ꯑꯃꯃꯨꯛ ꯄꯥꯟ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯂꯩꯕ ꯂꯩꯉꯥꯛꯇꯨ ꯑꯩꯈꯣꯏꯅ ꯆꯣꯡꯖꯔ ꯌꯥꯎꯖꯕ ꯋꯥꯔꯤꯅꯤ ꯕꯠ ꯅꯟ ꯍꯦꯁ ꯗ ꯒꯠꯁ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯖꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯤ ꯂꯩꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯇꯣꯛꯆꯔꯒꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯦꯟꯖꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯡ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯡꯂꯦꯟ ꯁꯔꯨꯛ ꯂꯩꯕꯗꯤ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦꯕ ꯑꯗ ꯃꯥꯒꯤ ꯃꯈꯥ ꯂꯩꯕ ꯃꯤ ꯑꯗꯒꯤ ꯃꯥꯒꯤ ꯃꯆꯨꯝ ꯆꯥꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯅꯨꯃꯤꯠꯁꯦ ꯑꯋꯥꯡꯕ ꯑꯃ ꯊꯣꯛꯂꯛꯏ ꯆꯨꯝꯃꯦ ꯁꯥꯔ ꯑꯗꯨꯝ ꯆꯨꯝꯃꯦ ꯀꯥꯏꯅꯀꯣ ꯀꯣꯡꯒ꯭ꯔꯦꯁꯅꯗꯤ ꯍꯥꯏ ꯀꯩꯅꯣꯗ ꯊꯣꯛꯄꯅꯤ ꯀꯩꯅꯣꯝꯗꯒꯤ ꯅꯣꯡꯄꯣꯛꯅ ꯊꯣꯛꯄ ꯅꯣꯡꯆꯨꯞꯇ ꯊꯣꯛꯄꯅꯤ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯔꯩ ꯇꯧꯅꯕ ꯑꯋꯥꯡꯒ ꯃꯅꯤꯡꯒ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯕ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯔꯟ ꯇꯧꯒꯗꯕꯗꯤ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤ ꯁꯨꯝ ꯆꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯦꯟꯅ ꯋꯥꯒꯅꯦꯕ
Hujik kam thing na warabani sida akoi myam commitment oi tokan sida akoi na hayeng tungi habudi next generation hai tare ko akoi gi nataba tungi laiba songi icha songi isu laiba sing sigam ta apaba manipur tham ta gadi hujik le manipur se amadi the trend of akoi gi politicians and the electorate sigi se change to go ta gadi akoi manipur adum wagini so hana habi gi ba host na habi gi ba mamang na su khana gi ba hai tare masigi show sida habudi ꯑꯩꯈꯣꯏꯒꯤ ꯊꯥ 6 ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯒ ꯊꯝꯕꯤꯈꯤꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯄꯦꯅꯦꯂꯤꯁ ꯑꯃ ꯌꯥꯎꯖꯕ ꯀꯥꯟꯗꯗꯤ ꯍꯣꯏ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯆꯥꯅ ꯊꯥꯖꯩ ꯍꯥꯏꯅ ꯍꯥꯏꯖꯕꯅꯦ ꯑꯗꯨ ꯑꯩꯅ ꯃꯇꯝꯗꯨꯗ ꯍꯥꯏꯖꯔꯝꯕ ꯄ꯭ꯔꯦꯗꯤꯛꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯦꯗꯅ ꯔꯤꯌꯦꯂꯤꯇꯤ ꯑꯣꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯁꯤꯗ ꯊꯝꯃꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯑꯗꯩ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤꯁꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤ ꯇꯧꯕ ꯇꯥꯒꯦ ꯍꯥꯏꯕꯗꯨꯅꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯇ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯣꯏꯁꯟ ꯅꯝꯕꯔ 1 ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯇ꯭ꯔꯤꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯅ ꯊꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯕ꯭ꯂꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯆꯕ ꯁꯤꯒꯤ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯗ ꯁꯦꯝ ꯑꯦꯛꯁꯔꯁꯥꯏꯖꯇꯨ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯆꯨꯞꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯤꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧ ꯇꯥꯔꯒꯁꯨ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯩ ꯁꯣ ꯒꯕꯔꯅꯔꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯁꯤꯗ ꯋꯤ ꯑꯥꯔ ꯅꯥꯎ ꯑꯟꯗꯔ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯒꯕꯔꯅꯔꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯍꯦꯗ ꯂꯣꯏꯅꯃꯛ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯇ꯭ꯔꯦ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯂꯩꯇ꯭ꯔꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯇ꯭ꯔꯦ ꯒꯕꯔꯅꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯗꯤ ꯖꯤ ꯄꯤ ꯄ꯭ꯂꯁ ꯇꯣꯞ ꯍꯥꯏꯔꯥꯔꯀꯤ ꯂꯩꯔꯤꯕ ꯂꯩꯗꯅ ꯑꯦ ꯁꯤ ꯑꯦꯁ ꯃꯌꯥꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯨꯝ ꯍꯥꯏꯔꯥꯔꯀꯤꯁꯨ ꯌꯦꯡꯕꯤꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯂꯣꯀꯦꯜ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯌꯥꯎꯒꯅꯤ ꯑꯗꯨ ꯏꯂꯥꯕꯔꯦꯠ ꯇꯧꯖꯔꯔꯣꯏ ꯑꯗꯨꯕꯨ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯇꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯍꯦꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯍꯦꯗꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯅꯤ ꯂꯥꯟ ꯃꯅꯨꯡꯗ ꯂꯥꯛꯄ ꯃꯤꯅꯤ ꯗꯤ ꯖꯤ ꯄꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄꯅꯣ ꯂꯥꯟ ꯃꯅꯨꯡꯗ ꯂꯥꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯅꯥꯅꯣ ꯀꯨꯏꯗ꯭ꯔꯤ ꯂꯥꯛꯄ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯤ ꯀꯦꯁꯤꯡ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯩꯇ꯭ꯔꯣꯟ ꯈꯪꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯄꯤꯔꯤꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯩꯉꯥꯛꯆꯧ ꯍꯥꯏꯅ ꯄꯤꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯔꯥꯏꯠꯁꯦ ꯂꯧꯊꯣꯛꯑꯀꯥꯟꯁꯤꯗ ꯑꯥꯔꯇꯤꯀꯜ 356 ꯒꯤꯠ ꯂꯧ ꯅꯝꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯝꯃꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟꯗ ꯍꯥꯏꯖꯔꯀꯥꯟꯁꯤꯗ ꯕꯁ ꯊꯧꯕꯅꯦ ꯈꯟꯕꯤꯔꯣꯀꯣ ꯑꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯕꯁꯇꯨ ꯐꯖꯅ ꯊꯧꯔꯦ ꯃꯥꯅ ꯄꯨꯔꯤꯕ ꯒꯥꯔꯤꯗ ꯄꯨꯔꯤꯕ ꯃꯥꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯦ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯩꯇꯗꯅ ꯆꯤꯡꯃꯥꯏꯗꯒꯤ ꯊꯤꯡꯒꯠꯂꯀꯥꯟꯁꯤꯗ ꯂꯣꯛ ꯃꯈꯥ ꯇꯥꯔꯦ ꯂꯣꯛ ꯃꯈꯥ ꯇꯥꯀꯥꯟꯁꯤꯗ ꯃꯤ 200ꯒ 30 ꯁꯤꯔꯦ 50,000 ꯍꯨꯝꯐꯨ ꯁꯣꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯃꯥꯁꯦ ꯁ꯭ꯇꯤꯌꯔꯤꯡ ꯑꯃꯨꯛ ꯄꯥꯏꯍꯟꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯗꯤꯁꯤꯖꯟꯗꯤ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯚꯣꯠ ꯊꯥꯗꯖꯈꯤ ꯑꯩꯈꯣই ꯃꯨꯠ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔꯅ ꯁꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄ ꯅꯠꯆꯗꯦ ꯀꯅꯥꯝ ꯍꯥꯏꯖꯕꯁꯨ ꯅꯠꯇꯦ ꯁꯦꯟꯇꯔꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯦꯟꯁ ꯍꯥꯏꯕꯁꯦ ꯃꯁꯛ ꯈꯛꯀꯤ ꯃꯃꯤꯡ ꯈꯛꯀꯤ ꯋꯥꯔꯤꯅꯤ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯍꯧꯖꯤꯛ ꯁ꯭ꯃꯣꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯑꯦꯔꯤꯌꯥ ꯈꯔ ꯎꯕ ꯀꯥꯟꯁꯤꯗ ꯄꯤ ꯑꯥꯔ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯣꯁꯅ ꯍꯥꯏꯕꯤꯈꯤꯕ ꯍꯦꯛꯇ ꯀꯥꯞꯅꯕ ꯍꯥꯠꯅꯕ ꯑꯗꯒꯤ ꯑꯗꯨꯗ ꯇꯧꯕ ꯔꯦꯝꯄꯦꯟꯠ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯏꯕ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯑꯣꯐ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯃꯤ ꯐꯥꯕꯁꯨ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯎꯖꯍꯧꯕ ꯈꯔꯗꯗꯤ ꯍꯥꯟꯅꯒ ꯑꯩꯈꯣꯏ ꯁꯥꯟꯇꯈꯣꯏꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯦꯃꯥꯎꯟꯠ ꯀꯥꯏꯁꯦ ꯒꯣꯔꯃꯦꯟꯠꯇꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯀꯥꯏꯁꯨ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯦꯕ ꯀꯩꯅꯣ ꯃꯥꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥꯅꯣ ꯑꯃꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥꯅꯣ ꯑꯗꯨ ꯋꯥꯠꯂꯤ ꯑꯗꯨꯅ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯁꯥ ꯁꯤꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄꯩꯁꯦꯜ ꯇꯥꯟꯅꯗꯕꯤꯗ ꯄꯤꯊꯣꯔꯛꯑꯦꯕ ꯐꯥꯔꯃꯔ ꯃꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯍꯥꯟꯅ ꯕꯦꯛꯂꯣꯛ ꯂꯩꯔꯝꯕ ꯑꯣꯖꯥꯒꯤ
fill up tawbagi 2000 kya dano 13 oibra 11 oibra adwa daga lawgi ba koi list daga leibje handak yawra yam ngak na haija butar retirement je hu mai dangai adu finally thawak di khalai ga na ano anga pap thaina ju pr matam sida akoi kenom thawak tong ta gadi sen pi da bi da chango ge ta gadi pr matam na chong ga haina wani maram di free and fair to hairibra natraga akoi gi sinja thunja handai hairibra ado merit ta changi hairibra so hujik le film sidi myam yang birang ubirang wani aham da to to se akoi ge akut pemyam to amba akut pemyam haja ba tare ko driver no show myam do madu myam do gari do amu hana fix to do ne double engine do kai gre ko double engine kai gram na mo fix to no hana ko tamne fix to no hana ko matam change tha tru om logre another tha to om loge habne kyam ngam ge habi yeng mu tare ko engine fix to ngam mu dana but ultimately engine ji ya ya de hadri hujik ha ba ko 27 gi akoi gi general elections di mami dum ta ne khanje ne khanja wa da adana hujik le film ji PR ki tha taruk sida Manipur karam ohong malak ke have the yematai my time again. Okay, thank you very much. Makata Thazaboy ne was a Pau Jil Sao for the Laxage. Was a Pau Jil Sao Handak Pangto Iba Quigi Parliament ki monsoon session see the Quigi outer Ramadi Inergi Quigi MP Ani was a bimol na Tambawa from the Su Labour President Rule see at Quigi Manipurgi Assembly is dissolved the Raga fresh mandate Amalauraga. Election tawagi di bukhali dumakpu dugi mahutta dum thamliba dugi mahutta dum makoi president rules extend di tawri ba adumakpu za tum chana su thambiriba wafam jigna tung da koigi mamangi parliament session da su haina basi core issue puthokte haba warol sima waza pausil chawayam toina miyam hainai ko habadi kenoki opposition gi maikei dagi su habadi ruling gi maikei dagi su hairiba kogi handaki karibe MPC di kogi congress ki maikei dagi ngakta oribana ruling gi maikei dagi hairibe MP ani sina core issue da naina de core issue da base of question amta hangde hairiba aduma kogi uza tomsana su duma haidi lairiba IDPs ki karam ganda hanjandoi no khotona habadi Zatom Sana Habiri core issue the related over one hangdi Habigi Kenoni Masida Zabi Molda Sagi Assembly is dissolved or fresh mandate Amada election Tausi Habani Adubu Hausiksi Nakalamarumda BJP ruling government Sida Miam git Hazabadi Mang Nomagi Habidi conflicts in the Louis Davana Lucian Mangam Davana Maramoraga Thazabasidi no gi mang behenjel e boza pausa chaw adumapu assembly dissolve taw ba habasi haiba BJP gi makoi si loi mak ma gi phangbam thokpa chakthung di phangi bane ba hojik si adubu hojik si laiba phibam sita assembly ma dissolve taw ga fresh mandate election taw ga di miyam na BJP da thazabase mang khrabani na makoi election thengna bada makoi si mai pa oi haibagi Aki basi laibana maram oiraga makoisi resign tauda basi oigani habagi thaja basi laibra kamai tawi japaso jaw kamai thamini si miye ba sida koi gi makan lei sida koi gi politics habasi da rajniti haje masese sangai mi sing je kana kana koi gi kari hai tare official hai tare ko babu gi kano babu dom hai jab tare ai adu ni official ni ai adu ni ai ko gi mai pu khunai sina mi si kai khunai je ko gi pasha pai ba de gi kano to hai tare official hai tare official oi ba kamu sina ko yam pam je ko ngau je ko kai no hai ta gi es moi kano ne official ni lai hai ni I have the administrative executive name. Aduga Makoi Matala to meetings no like him the Tariq went over. I would the legislature Makada, who talk executive things now. Judiciation Tamgasi media Tambiro was high. Aduga Akogi legislature have the Kali meetings, Kana. Like we have Kamura, where say
yam tin qualified over hyper qualified over ari free daga hoi vote card pakangura ata gari hayeng like hay ta ga su mai power ma pamjarak panina sen leibina thika da gi wagera hotel do wagera hanagi masai pesa wagera adu vote card ya natro loina mak haije bande go hayeng courtong kan tawduna ba ana je hay post da moi namu executive sing da like hay mi sin nong haidune ba na do soi toro nang toro na ko मैम तो नहीं मोंग शु हाई ताके दे अदे अम्मा नुपा अम्मा लाय है नुपा तो सुम ईगा तामने नुपा सही मंगा के दे आई मैं मखा तुम लेबी तामने अदे ताके दे पॉलिटिक्स हैव द रिफ्लेक्शन जी का करिनो हा कान दे डेमोक्रेटिक सिस्टम ने कोई ले से कोई खंजा बने अदे ताके दे पार्टी इरेस्पेक्टिव ऑफ कांग्रेस वगैरह बीजेपी के वगैरह पॉलिटिक्स और मीटिंग्स दे माइ तो हमने हलोन हमने जिदोने बट अकोई ने हुजिंग मथौ तारि सिदि अकाउंटेबिलिटी दो फिक्स तो गदावने हैबने ngasa habi gi ba wahi sing sidal ko adu akoi na miyam gi mandate challenge change to wudi yade maram di BJP na majority pakai ne adu popi thabu akoi thawro lotion kan to bugi akoi gi population bai hai ta ne ko mi to mian cha sang pagi keno sibu host ka age pau akoi san ta koi mem to kan ko mi koi mem gi thawra kanai ma thawno wul de akoi ngi thawok to tha ri government ne popular government moi ke do ge wul ta ne Woi, moi matung ni inawa mi miam kana phangba mi miam lengwani who will always sing praises haitare ko kai na tare masum jare bni na kasu kai de sa bu kai kai de alta ga di huji hai ba pot da sometimes sa ja ta ka su leiba ki amadi koi leiba miam gi amadi tung da hauti ba generation gi lapa kan di ngasa habi gi maina loina mi ku loi pangni hai di khan bi ga no matam khara di miam pangan ba yai adu mi khudi mak loina pangu matam khudi mak to loina aina full to legi hatta gadi akoi gi Martin Junior Joking Junior gi wahid akoi loina mak loi pangan pangda ga thamba di ka shunga moi aina mana haidu ne ana masi gi pot sida la kan da di akoi gi akoi na mu kari to bu gi yeng ba ya ba gi haibu ano mi yeng am yeng ta gadi politicians sing sidang blame to bu so akoi na soi rank khale ta gadi makoi si reflection nam ne khale miyam gi ana manipur miyam gi reflection da akoina pamjaba sen paiba power leba adugumba mukpangamba adugum mi miyam thagalak pane loina mu haiban te ko ata go su mal thagalabni na akoi gi kano phatte akoi phai phatte na haibi akoina thagalak pa mi du akoina mu hulu bi adre accountability kha thamgoda bani yes man sura kan akoi soi hai media I thoni number 1 adu ha kan ko public angi ma thoni ata ga di मंत्री MLA फत्ते है जी मियाम फत्ते है वे ओदोइब्रा वहां गमा को अतारे अखोई मणिपुर को जिले पॉलिटिक्स से सेंस तो कोम दका लेब्रा होय हनक से लेबे MP अनिमक यामना वोकल होय लाइक जु रेनम हाइबो ngатani एक्सपर्ट ngатani अमम नायकन ददिको अदुगा करी हाइजा बतारे हनक की लैंडस्लाइड विक्ट्री दा ओजाबी मोल कोइन कागिबा अल्फ्रेड न कागिबा लेमियाम साइतारे को मसेज दा अखोई की यामना हनक की मणिपुर की ओइबो काना इजत अम लेब हानागी अखोगी कनो नतब तुममगा लेबा दुगुम्बा अखोगी पोथा लेबा अखोई MP काय जखै काय कांदा चे द खरे इरा कांस द पी रे क्वेश्चन का हंगेबनी मिंगदी पंजरो रे को अदुम कनो न साकी ने तौथोपना साकी ने अदु हुजिगे हाय भोकल लोइना अखोगी पार्लियामेंट सुप पिक पलमसदगी पिक पलमसदगी रिप्रेजेंटेटिव अनि खना समाय तौन कनो तो ngam हाइजा को पार्लियामेंट की मतम फंग हाइता सिदे लो मी ने पिरा कांसे ngang kai ngang lebi it is a hoi pride am haija tare adu manipur miam na yare han thakri ne hojiki with the landslide victory haitare hoi gi BJP na big loss ching du thap ngam de adu ga tam pak su flat oina they fell flat on their face I would ngam gi na adu ta ga di paraji kitan tamina u taka la ta ga di masum ni sabi ko ju ga di hoi ju sa yaw jara ga adu keno ne mathang dagi de do mathang gi lakthoi ba khoi gi election sing sida di akhoi na electoral reforms to kan sida kari mathau ta ge ha ba kan sida akhoi gi isa da gi hona reform to mathau ta akhoi gi MP election mai election khena ba mem lengoni ko akhoi assembly constituency gi alta ga assembly election sida karam akhoi ni lisa chaka da ge ha ba do akhoi na khanda matam your rank khale sida di aduna adani aina ma ga adu tawre ada tawre akhoi gi keno gi piba pham gi mai to bole ma le ne ko aduna tabida hanaki new voters sahi time pan helakpa nauna vote to kangu sing se di moi anobo generation am thole anobo generation ji ne ma khoina hope thami je maram di ma khoina khalakba kan se mi do apam khan biro
qualified or mium kholo qualified or miru thakatsi fatre gan fatre haisi aduga aina adugi adane politics natro adu tagadi adu irrelevant oi hai tagadi congress or bjp haisi they are both akoi gi sides of the same coin ama nong pan akoi nong center leba lengak tu akoi chongjal ngang yogja hoi ni but none has the guts dakalete se jo koi political party ma simjage natraga akoi sile pm sida akoi tokjarage sidagi akoi penjare haibagi mating leba akoi mayang len chole dik adu kana lege ada magi makhala mi adagi magi machum chaw mi myam sina nimeche awang thole chumi aspect sar adum chumi kana ko congress de hai kana de thopani kana dagi nongpo no thopa nong chu thopani kana ko amai marai to no awang maning to mai to le mi khara di dum hai ne ala khoina si learn to da bodi sigi trend sim cha ta gadi akoi manipur hena wa gini Hujik kam thing wara bani sidai akoi myam commitment oi to kan sida akoi na hayeng tungi habdi next generation hai tare ko akoi na taba tungi la eba songi icha songi isu leba sing sigi ta apaba manipur tham ta gadi hujik le manipur se amadi the trend of akoi gi politicians and the electorate sigi se change to ta gadi akoi manipur adum wa gini so tham jage Okay, thank you very much.